Ikai Kangdabana, Linda Sauraso, Mairabagi Gari Singdana, Mayum Fauba, so up Toraga, Party Oribusindo, Tankaya Madithili. Lies in a Lushinba, Pumloi Lurapau, Mairaba Machilinde, Laptakna Pumliba, Mahagtuda, lies the Mamitana, Hifit Ying Malipti. Atay Wakaginate, Makut Asok Badugi, E Tap Tap Taribado, Ubada Liza, Pangling the Nungai Kidre. Madilushin Balurabani, Makwagi Barduda, Mapot Masay Singdo, Jacksina Tamlamlaga, Haying Amuklo Balakadabani. Lizana Sitnana Mafam Chana Chala, Lushin Baluikre, Pongdusu Thingzilagli, Magi Bek to Piranga Tori, Tong Lom Duda, Torakadra Kalubani, Wakalna Pubalambida, Mairabana Family Badomda, Tapna Changsilai. Mamang the wine bottle, Marie Manga Kilivado, Obada Mairabada, Muni lay. Me amada ying do the lay habagi, Sahum Panglavada. Mairabado, Hari and Kalay. You yam Ngagundaba, Nupani. Adubu Manga City, Makok to Hifet Ngauri. Mairabana, lies the yinglaga, Marogado, Pidi Hari. Machinyam Kanmanupidu Natro. Volini Molom Layona, Lupakun Piramado. Liza, Mairaba Hifet Inglam Laga, Nakanda from Tari. Makutuna Sopa, Mairabagi Kuto, Tilangari. Kut Asopado, am the Ingzagi. Mairabangang Libatu Tadi. Madugi Onata Nabada, lies the Muna Yinglaga, no me Hari. Fadi Faze, Poke Padagi Sumaina Fazabu Udri. Nang Mumiro Lyro. Asok Jam the Nushiba, Saksibo Kainova. Nang Faze have a wiser, so I hanging the one. Adovo, hide the Wangamdre. You Ngari Kanglaso, why did the Liza, Mamangang Tori? Magi Kaibagi Matoluda, Giantana Tana. Makopo Wangamdraba, no padadi, my tongue no me Tori. Ikari Netorido, Pats Abadalori. Punsi Lambida, high home than a Toropa, I get a Moya Wagarisa. Matang Chadana Leramba, Galag Speedbreaker. Nango de Kudi Tizendana, accident Tokodori. Liza Tamna Kaino Manangangi Mamsiba, Makut Asopasa, am the Yingbi Toraga. Mairaba Mukso, no me Toraga, Makatari. Punsi sa, Pista Hinging Money. Adobo, sis parallel waitava. Lahan ng ausaba miyoiba Mamsina, Pista Hingsiade. Nasi ay Natorido. Hayang kayo kani kangra. Si Hairaga, lies the Wahang Oina, Patingly. Amadus Ipapa Katpa, Kangdi Haibagum, Mangal to Pat High. Mairaba, Nokfeta Maktoram Naga, Mamai do Tapno Tokri. Aduga Bargi, Counter Duga, a test story but table Duda. Makun Nangak Laga, Mamai do Upsilaga Lakri. Lies the Ngakli, Ngakni Yingli, Karigi. Nung Samarak the Noklamba. Rasi leba minok tuna laizabong ngakhan mani. Ngakli haibatani gyandi tabana Mairabangi makutu da yinglai. I thokpari lepkre. Adubu ngasai thokkiba kharaduna pumtai teiri. Yingna laizamagi begtagi matam pumnamakta maga loina duna chatpa. First aid happa beg machado tapna lauthori. Bartender duso thabak atay loishinaba. Makhoina tawrindo ude mangonda haigadabaso. Liza Upai Latre. Mairabagi Hing na Hingsaraba Kuto, Tapna Piri. Liza na Pirak Pado, Mairabagi Antadre. Nishani Henman Mana, Pam na Tongkre. Liza Tapna Soli. Ontok na Tuna Tongkre na. Mairababu Haifet Yinglaga, Makutu Pasana Lautui. Ahin Bumaram Gisunata, Nasi Tokliba Todoksi, Magi Maramdani. Masimag na lamlan Magi Asokpaduda. Liza na pukning lupsin mani. Angaw ba mon lauba lasing mapoldo. Machet ang malautok laga. Piglap taw ng bottle do da hapliba. Betadin mahido lop laga. Asok pa do tapna nanthokpi. Lure do na jail do amok taysil laga. Piglap taw ba penets do amo yeshinbi. Tanjado da tiyabal da layiba Mairabagi phone do kangking lay. Mairaba horakani pakhanda tapna tawrambado Liza kangpre kangi. Mairaba mikop thora kadra pakhana phone do nakanda set me laga screen no mankre
ꯂꯥꯏꯖ ꯇꯞꯅ ꯑꯁ ꯁꯤꯔꯝꯅꯤꯗ ꯁꯣꯔꯗꯣ ꯇꯞꯅ ꯃꯣꯍꯟꯊꯔꯒ ꯃꯈꯥ ꯇꯥꯏ ꯁꯤ ꯑꯣꯏꯅ ꯌꯥꯔꯦ ꯂꯩꯒꯦ ꯂꯩꯍꯧꯔꯁꯅꯨ ꯂꯥꯏꯖꯅ ꯍꯧꯒꯠꯀꯦ ꯇꯧꯕꯒ ꯉꯁꯥꯏꯗꯒꯤ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇ ꯂꯩꯔꯤꯕ ꯃꯥꯒꯤ ꯈꯨꯠꯇꯣ ꯁꯠ ꯄꯥꯏꯁꯤꯜꯂꯛꯏ ꯂꯥꯏꯖ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯅꯨꯄꯥ ꯃꯥꯗꯤ ꯇꯨꯝꯈ꯭ꯔꯦ ꯒ꯭ꯌꯥꯟꯁꯨ ꯇꯥꯕ ꯅꯠꯇꯦ ꯂꯥꯏꯖꯅ ꯃꯈꯨꯠꯇꯣ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯃꯊꯥ ꯁꯥꯅ ꯃꯩꯔꯥꯕꯗ ꯌꯦꯡꯉꯤ ꯑꯁ ꯀꯩꯅꯣ ꯇꯨꯝꯕ ꯐꯥꯎꯕ ꯍꯦꯛ ꯁꯣꯅꯣ ꯆꯨꯕ ꯅꯨꯄꯥꯁꯤꯕꯣ ꯃꯈꯨꯠꯁꯤꯕꯨ ꯅꯥꯕꯒ ꯑꯝꯇ ꯐꯥꯎꯗꯖꯥꯠꯂꯣ ꯈꯣꯟꯖꯦꯜꯗꯣ ꯈꯖꯤꯛ ꯑꯃꯨꯛ ꯇꯞꯊꯔꯛꯂꯒ ꯍꯥꯏꯔꯛꯏ ꯈꯨꯠꯁꯦ ꯊꯥꯗꯣꯛꯎꯅꯦ ꯌꯣꯡꯖꯥꯎ ꯅꯪꯕ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯇꯨꯝꯂꯤꯕꯅ ꯇꯥꯗ꯭ꯔꯦ ꯂꯥꯏꯖꯗꯤ ꯃꯊꯥ ꯁꯥꯔꯤ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯍꯧꯗꯣꯛꯂꯨꯕꯁꯨ ꯌꯥꯔꯣꯏ ꯃꯈꯨꯠ ꯑꯅꯥꯕꯅ ꯄꯥꯏꯁꯤꯟꯈꯤꯕ ꯑꯣꯏꯔꯕꯁꯨ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈꯤꯕꯅ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯃꯆꯤ ꯂꯦꯡꯕ ꯐꯥꯎ ꯉꯝꯗ꯭ꯔꯦ ꯇꯟꯖꯥꯗꯨꯗ ꯃꯩꯔꯥꯕꯒꯤ ꯀꯣꯜꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯏ ꯂꯥꯏꯖ ꯍꯟꯇꯛꯃꯨꯛꯁꯨ ꯃꯨꯊꯠꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯃꯤ ꯑꯣꯏꯔꯝꯂꯗꯤ ꯄꯥꯈꯠꯅꯒꯅꯤ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯃꯥꯅ ꯋꯥ ꯑꯃ ꯐꯥꯎ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯐꯣꯟꯗꯨꯒꯤ ꯃꯤꯗꯨꯅ ꯂꯥꯛꯊꯔꯛꯄꯅ ꯍꯥꯜꯂꯤ ꯂꯤꯌꯣ ꯈꯣꯟꯖꯦꯜ ꯍꯧꯅ ꯁꯦꯇꯜꯃꯟꯒꯤ ꯇꯤꯇꯥꯟꯗ ꯇꯤꯟ ꯀꯥꯡ ꯑꯣꯏꯅ ꯄꯣꯛꯀꯗꯧꯕꯣ ꯁꯣꯂꯔ ꯁꯤꯁꯇꯦꯝꯒꯤ ꯈꯣꯡꯆꯠ ꯊꯨꯒꯥꯏꯔꯒ ꯑꯥꯔꯠꯇ ꯈꯣꯡꯗꯥꯔꯛꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯈꯣꯡꯆꯠꯇ ꯑꯌꯦꯠꯄ ꯄꯤꯔꯤꯕ ꯄ꯭ꯔꯤꯊꯤ ꯃꯥꯇꯥꯒꯤ ꯃꯃꯤꯠꯇꯒꯤ ꯄꯤ ꯁꯤꯟꯊꯍꯜꯂꯒ ꯁꯪꯁꯥꯔ ꯄꯨꯝꯕ ꯁꯨꯅꯥꯃꯤ ꯇꯧꯍꯟꯕ ꯉꯝꯕ ꯑꯊꯧꯕ ꯑꯍꯤꯡ ꯇꯥꯡꯂꯧ ꯌꯧꯔꯛꯄꯒꯤ ꯐꯛꯂꯥꯡꯒꯤ ꯘꯔꯤ ꯕꯦꯜ ꯈꯣꯡꯉꯛꯇ꯭ꯔꯤꯐꯥꯎ ꯂꯝꯗꯝ ꯀꯩꯗ ꯍꯤꯛꯊꯕꯤꯔꯤꯒꯦ ꯃꯤ ꯑꯣꯠꯄꯁꯤ ꯀꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯒꯦ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥꯍꯩ ꯃꯌꯥꯝꯗꯨꯗ ꯂꯥꯏꯖ ꯏꯉꯪꯉꯛꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯈꯪꯕꯅ ꯂꯠꯂ ꯇꯧꯅ ꯈꯨꯝꯃꯛꯏ ꯃꯥꯁꯤꯗ ꯇꯨꯝꯃꯤ ꯅꯨꯄꯤ ꯃꯈꯣꯜꯗꯨꯗ ꯂꯤꯌꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯥꯅ ꯇꯧꯔꯤꯁꯤ ꯃꯩꯔꯥꯕ ꯅꯠꯇꯕ꯭ꯔꯥ ꯈꯟꯗꯨꯅ ꯐꯣꯟꯗꯨ ꯊꯥꯡꯗꯣꯛꯂꯒ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯃꯥꯅꯤ ꯃꯩꯔꯥꯕꯒꯤ ꯅꯝꯕꯔꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯂꯠꯂ ꯇꯧꯔꯁꯨ ꯂꯧꯁꯤꯟꯕ ꯉꯝꯃꯤ ꯂꯤꯌꯣ ꯑꯉꯛꯄ ꯈꯣꯟꯖꯦꯜꯗ ꯀꯩꯅꯣ ꯅꯨꯄꯤ ꯆꯦꯜꯂꯕꯣ ꯆꯦꯜꯂꯒꯅ ꯀꯥꯏꯗꯤ ꯅꯨꯄꯤ ꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯏꯄꯥ ꯄꯥꯈꯠꯂꯤ ꯂꯥꯟꯅ ꯈꯟꯈꯤꯕ ꯇꯥꯔꯦ ꯂꯠꯄꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ ꯈꯟꯗꯨꯅ ꯍꯥꯊꯨ ꯍꯥꯊꯨ ꯍꯥꯏꯔꯛꯏ ꯅꯠꯇꯦ ꯁꯤꯗ ꯄꯥꯔꯇꯤ ꯂꯥꯛꯑꯒ ꯃꯤ ꯈꯠꯅꯔꯒ ꯌꯨ ꯊꯛꯑꯒ ꯂꯩꯔꯤ ꯃꯈꯨꯠꯁꯤꯁꯨ ꯈꯔ ꯁꯣꯛꯄ ꯃꯤꯁꯨ ꯀꯅꯥꯝ ꯂꯩꯇ꯭ꯔꯦ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯆꯤꯟꯅ ꯊꯣꯛꯄ ꯁꯝꯂꯛꯄ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯕꯨ ꯂꯤꯌꯣꯗꯤ ꯄꯥꯈꯠꯂꯛꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯐꯝ ꯀꯥꯏꯗꯅꯣ ꯑꯩ ꯍꯧꯖꯤꯛꯃꯛ ꯂꯥꯛꯀꯦ ꯃꯐꯝꯕꯨꯗꯤ ꯃꯦꯖꯤꯛ ꯔꯨꯠꯇꯅꯤ ꯂꯤꯌꯣ ꯄꯥꯈꯠꯅ ꯑꯩ ꯌꯥꯝ ꯊꯨꯅ ꯂꯥꯛꯆꯒꯦ ꯌꯥꯔꯒꯗꯤ ꯑꯩ ꯂꯥꯛꯇ꯭ꯔꯤꯐꯥꯎ ꯑꯗꯣꯝꯅ ꯈꯔ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯣ ꯑꯩ ꯊꯨꯅ ꯌꯧꯔꯛꯅꯕ ꯇꯧꯔꯒꯦ ꯂꯥꯏꯖꯅ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯤꯌꯣ ꯐꯣꯟꯗꯨ ꯄꯠꯀꯛꯈ꯭ꯔꯦ ꯂꯥꯏꯖ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ ꯑꯁ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯏꯃꯥꯁꯨ ꯃꯊꯟꯗ ꯂꯩꯍꯧꯏ ꯄꯨꯡꯁꯨ ꯊꯦꯡꯖꯤꯜꯂꯛꯑꯦꯕ ꯊꯦꯡꯉꯛꯀꯅꯤꯗꯤ ꯍꯥꯏꯔꯝꯕꯅꯦ ꯑꯗꯨꯁꯨ ꯃꯇꯝꯁꯦ ꯊꯦꯡꯂꯦꯕ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯒ ꯊꯦꯡꯅꯕ ꯅꯨꯃꯤꯠꯁꯤꯃꯅꯦ ꯑꯩ ꯗꯥꯎ ꯍꯦꯛꯇ ꯌꯥꯗꯦꯕ ꯉꯥꯡꯅ ꯉꯥꯡꯅ ꯄꯤꯁꯨꯝꯗ ꯑꯔꯩꯈꯩ ꯁꯨꯛꯂꯒ ꯃꯩꯔꯥꯕꯗ ꯌꯦꯡꯂꯤ ꯅꯤꯡꯉꯥꯏꯗꯨꯅ ꯇꯨꯝꯂꯤꯕꯗꯣ ꯎꯕꯗ ꯍꯦꯟꯅ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈ꯭ꯔꯦ ꯎꯄꯥꯏꯗꯤ ꯂꯩꯇ ꯇꯨꯝꯂꯤꯕ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯒ ꯐꯣꯟꯗ ꯊꯣꯝꯃꯛꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯏꯪꯒꯤꯠꯀꯁꯨ ꯇꯧꯔꯤ ꯃꯇꯝꯗꯨ ꯊꯦꯡꯖꯤꯜꯂꯛꯄ ꯑꯣꯏꯕꯅ ꯃꯤ ꯇꯥꯛ ꯇꯥꯛꯂꯤ ꯇꯦꯛ ꯇꯦꯛ ꯆꯠꯄ ꯒꯥꯔꯤꯒꯤ ꯀꯇꯥꯅ ꯀꯛ ꯀꯛ ꯊꯤꯟꯕꯗ ꯃꯇꯝ ꯃꯥꯁꯨ ꯃꯆꯤ ꯂꯦꯡꯅꯤꯡꯗ ꯂꯦꯡꯂꯤꯕꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯀꯣꯏꯆꯦꯟ ꯆꯦꯟꯕꯗ ꯋꯥꯔꯕ ꯍꯛꯆꯥꯡꯗꯣ ꯉꯥꯏꯍꯥꯛ ꯑꯗꯨꯝꯅ ꯐꯝꯕꯗ ꯃꯨꯟꯊꯔꯛꯂꯤ ꯃꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗꯤ ꯃꯩꯔꯥꯕꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯕꯅꯤ ꯅꯥꯃꯗꯨꯅ ꯈꯨꯅꯤꯡꯅ ꯇꯦꯝꯕꯜꯗ ꯁꯧꯔꯒ ꯈꯗꯥꯡ ꯃꯦꯠꯇꯨꯅ ꯈꯞ ꯈꯞ ꯆꯤꯡꯕ ꯃꯈꯩ ꯎꯏꯔꯤ ꯅꯨꯄꯥꯗꯨꯁꯨ ꯃꯈꯨꯠꯇꯨ ꯍꯥꯟꯅꯒꯨꯝ ꯆꯦꯠꯅ ꯑꯗꯨꯃꯛ ꯄꯥꯏꯁꯤꯜꯂꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯤꯉꯩ ꯂꯤꯌꯣꯗꯣ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯄꯥꯏꯁꯤꯜꯂꯛꯏ ꯃꯩꯔꯥꯕꯣ ꯈꯣꯟꯖꯦꯜꯗꯨꯗ ꯂꯥꯏꯖꯁꯨ ꯈꯪꯂꯗꯨꯅ ꯎꯏꯔꯝꯕꯗꯨ ꯁꯠꯇꯣꯛꯂꯒ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ ꯑꯃꯗꯨꯗꯤ ꯂꯥꯏꯖꯗ ꯌꯦꯡꯕꯒ ꯆꯪꯈꯤꯗ꯭ꯔꯦ ꯇꯥ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯩꯔꯥꯕꯒꯤ ꯃꯁꯥ ꯅꯣꯝꯂꯤ ꯃꯩꯔꯥꯕ ꯑꯣꯏ ꯁꯦ ꯃꯤꯠ ꯄꯥꯡꯉꯣꯕ ꯌꯨꯝ ꯆꯠꯁꯦ ꯃꯩꯔꯥꯕꯣ ꯀꯧꯔꯤꯗꯨ ꯇꯥꯗ꯭ꯔꯦ ꯂꯤꯌꯣꯁꯨ ꯑꯣꯏꯔꯔꯣꯏ ꯈꯟꯗꯨꯅ ꯃꯩꯔꯥꯕ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯍꯧꯗꯣꯛꯇ꯭ꯔꯦ ꯉꯁꯥꯏꯗꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯅꯨꯄꯤꯗꯨꯁꯨ ꯌꯦꯡꯁꯤꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯕꯥꯞ ꯑꯣꯏꯗꯅ ꯍꯥꯏꯐꯦꯠ ꯌꯦꯡꯊꯣꯛꯂꯨꯕꯗ ꯂꯥꯏꯖ ꯑꯣꯏꯔꯝꯕꯗꯨꯗ ꯏꯉꯛꯉꯛꯂꯒ ꯍꯥꯏꯔꯛꯏ ꯑꯦ ꯅꯪꯁꯨ ꯄꯥꯔꯇꯤ ꯂꯥꯛꯏꯔꯣ ꯂꯥꯏꯖ ꯇꯞꯅ ꯖꯨꯁ ꯕꯥꯔꯗ ꯊꯕꯛ ꯌꯥꯎꯕꯅꯤ ꯂꯤꯌꯣ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯍꯥꯏꯕꯒꯨꯝ ꯃꯉꯛꯇꯨ ꯇꯞꯅ ꯅꯣꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯏ ꯃꯤ ꯐꯨꯅꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ
ꯋꯥꯍꯪꯗꯨꯗ ꯂꯥꯏꯖ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯈꯨꯝꯁꯤꯒꯦ ꯈꯜꯂꯒ ꯂꯩ꯫ ꯑꯗꯨꯕꯨ ꯂꯤꯌꯣꯅ ꯄꯥꯎꯈꯨꯝ ꯉꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯥꯕꯨ ꯌꯦꯡꯂꯤꯕꯗꯨ ꯎꯕꯗ ꯌꯥꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯂꯝꯅ ꯍꯥꯏꯔꯤ, ꯑꯩꯈꯣꯏꯅ ꯖꯨꯁ ꯊꯛꯄ ꯂꯥꯛꯄ ꯅꯨꯄꯥ ꯈꯔꯅ ꯑꯩꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯄ, ꯑꯗꯨꯗ ꯗꯗꯥꯁꯤꯅ ꯁꯥꯎꯔꯒ ꯐꯨꯅꯔꯤꯕ꯫ ꯋꯥꯍꯩꯗꯨꯗ ꯂꯤꯌꯣ ꯃꯃꯤꯠ ꯂꯥꯎꯊꯣꯔꯛꯏ꯫ ꯊꯥꯖꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯃꯈꯨꯠꯅ ꯃꯩꯔꯥꯕꯗ ꯊꯤꯜꯂꯒ ꯍꯥꯏꯔꯛꯏ, ꯑꯁꯤꯅ ꯃꯤ ꯐꯨꯅꯩꯌꯦꯕ, ꯑꯗꯨꯁꯨ ꯅꯪꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯄ? ꯂꯥꯏꯖ ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯃꯉꯛ ꯇꯞꯅ ꯅꯣꯝꯃꯤ꯫ ꯅꯨꯄꯤꯒꯤ ꯃꯔꯝꯗ ꯃꯤ ꯐꯨꯅꯩ ꯍꯥꯏꯕꯁꯤꯗ ꯂꯤꯌꯣꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯤ ꯇꯔꯪ ꯆꯠꯈꯤꯗꯨꯅ ꯃꯩꯔꯥꯕꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯇꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯂꯥꯏꯖꯗꯤ ꯂꯩꯕ ꯌꯥꯗ꯭ꯔꯦ꯫ ꯂꯤꯌꯣꯗ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯇꯞꯅ ꯀꯧꯔꯛꯏ, ꯗꯗꯥ꯫ ꯑꯃꯗꯨꯁꯨ ꯀꯔꯤꯅꯣ ꯍꯥꯏꯕꯒꯨꯝ ꯌꯦꯡꯂꯛꯏ꯫ ꯂꯥꯏꯖ ꯇꯞꯅ, ꯈꯨꯠꯁꯦ꯫ ꯁꯤ ꯍꯥꯏꯔꯒ ꯃꯩꯔꯥꯕꯅ ꯆꯦꯠꯅ ꯄꯥꯏꯔꯤꯕ ꯈꯨꯠꯇꯨꯗ ꯌꯦꯡꯂꯤ꯫ ꯂꯤꯌꯣꯁꯨ ꯌꯦꯡꯂꯛꯏ꯫ ꯉꯁꯥꯏ ꯃꯈꯩ ꯚꯥꯞ ꯑꯣꯏꯁꯤꯜꯂꯨꯗꯕꯅ ꯎꯔꯨꯗꯕꯅꯤ꯫ ꯂꯥꯏꯖꯒꯤ ꯃꯈꯨꯠꯇꯣ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤꯕꯗꯨ ꯎꯕꯗ ꯂꯤꯌꯣ ꯄ꯭ꯔꯕ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯩꯔꯥꯕꯒꯤ ꯈꯨꯠꯇꯣ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯩ꯫ ꯍꯩ ꯃꯍꯥꯆꯟꯗꯥꯟ, ꯑꯉꯥꯡꯒꯤ ꯈꯨꯠꯁꯦ ꯊꯥꯗꯣꯛ, ꯌꯨꯉꯥꯎ ꯆꯨꯝꯗꯦꯅ ꯅꯪꯒꯤꯗꯣ꯫ ꯀꯟꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯂꯦꯡꯉꯤ꯫ ꯒ꯭ꯌꯥꯟꯗꯤ ꯇꯥꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯂꯤꯟꯗꯥ, ꯅꯪꯕꯨ ꯆꯥꯎꯕ ꯐꯔꯣ ꯀꯩꯗꯧꯒꯦ? ꯂꯤꯟꯗꯥ ꯀꯧꯁꯤꯜꯂꯛꯄꯗꯨꯗ ꯂꯤꯌꯣ ꯈꯣꯏꯗꯧ ꯁꯥꯎꯒꯠꯈ꯭ꯔꯦ꯫ ꯅꯣꯏ ꯅꯄꯥꯒꯤ ꯂꯤꯟꯗꯥꯔꯣ? ꯂꯤꯟꯗꯥ ꯂꯩꯇꯦ ꯁ꯭ꯋꯥꯏꯗ꯫ ꯆꯣꯏꯔꯣꯟꯒ ꯂꯣꯟꯁꯤꯟꯅꯗꯅ ꯄꯥꯕ ꯅꯨꯄꯤ ꯊꯤꯕꯤꯔꯣ ꯍꯥꯏꯕꯒꯤ ꯐꯤꯕꯝꯗꯣ ꯇꯧꯔꯛꯀꯅꯨ꯫ ꯈꯨꯠꯁꯦ ꯊꯥꯗꯣꯛ ꯍꯥꯏꯕꯅꯦ꯫ ꯉꯥꯡꯅ ꯉꯥꯡꯅ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯣ ꯂꯥꯛꯇꯅ ꯆꯤꯡꯕꯗ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯂꯥꯏꯖꯒꯤ ꯈꯨꯠꯇꯣ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯅꯤꯗꯨꯒꯤ ꯃꯇꯧꯃꯛꯅꯦ ꯂꯥꯏꯖꯗ ꯀꯤꯔꯨꯞ ꯀꯤꯔꯨꯞ ꯌꯦꯡꯂꯒ ꯃꯈꯨꯠꯇꯣ ꯇꯞꯅ ꯆꯤꯡꯁꯤꯜꯂꯤ꯫ ꯀꯨꯏꯅ ꯄꯥꯏꯁꯤꯟꯈꯤꯕꯅꯔ ꯇꯊꯣꯠꯄꯤ ꯈꯨꯠꯁꯥꯁꯤꯡꯗꯣ ꯏꯉꯥꯡ ꯉꯥꯡꯂꯤ꯫ ꯆꯩꯅꯥꯁꯨ ꯈꯔ ꯐꯥꯎꯔꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯂꯤꯌꯣꯗꯤ ꯃꯈꯥ ꯇꯥꯅ ꯃꯩꯔꯥꯕꯕꯨ ꯆꯩꯔꯤ꯫ ꯃꯥꯁꯨ ꯑꯅꯤꯗꯨꯗ ꯍꯥꯏꯐꯦꯠ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯐꯝꯗꯨꯗꯒꯤ ꯇꯞꯂꯤ ꯇꯞꯂꯤ ꯊꯣꯔꯛꯂꯤ꯫ ꯄꯨꯟꯁꯤꯁꯦ ꯃꯪꯂꯥꯟꯅꯤ꯫ ꯃꯪꯂꯥꯟꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯡꯁꯤꯕꯒꯤ ꯃꯐꯝ ꯑꯃꯁꯨ ꯀꯟꯗꯨꯅ ꯆꯠꯂꯤꯕ ꯃꯪꯂꯥꯟꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ꯫ ꯈꯪꯕꯤꯗꯕ ꯅꯨꯡꯁꯤꯕꯅ ꯍꯦꯜꯂꯤ ꯊꯃꯣꯏꯗ ꯆꯩꯅꯥ ꯄꯤꯕ, ꯎꯕꯤꯗ꯭ꯔꯕ ꯗꯥꯛꯐꯝꯅ ꯍꯦꯜꯂꯤ ꯆꯩꯅꯥꯁꯨ꯫ ꯃꯆꯥꯗ ꯁꯥꯎꯔꯔꯣꯏ ꯈꯜꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯌꯥꯗ꯭ꯔꯦ꯫ ꯉꯔꯥꯡ ꯄꯨꯔꯨꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯊꯕꯛ ꯂꯥꯛꯆꯔꯔꯣꯏ ꯍꯥꯏꯔꯛꯄꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯨ ꯁꯥꯎꯅ ꯌꯨꯝꯌꯥꯏꯗꯨꯗ ꯂꯦꯞꯂꯒ ꯀꯣꯏꯂꯥꯎ ꯂꯥꯎꯕ ꯍꯧꯔꯛꯏ꯫ ꯍꯥꯏ, ꯅꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯊꯦꯝꯕꯨꯡ, ꯊꯦꯝꯕꯨꯡ! ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯀꯧꯔꯛꯄꯗꯨꯗ ꯊꯦꯝꯕꯨꯡꯗꯨ ꯇꯍꯥ ꯇꯍꯥ ꯄꯥꯏꯊꯣꯔꯛꯏ꯫ ꯄꯥꯕꯣ, ꯀꯩꯗꯧꯔꯒꯦ? ꯌꯥꯏꯁ꯭ꯀꯨꯜ ꯈꯣꯟꯖꯦꯜ ꯀꯟꯇꯛꯅ, ꯍꯨꯏ ꯑꯉꯥꯎꯕ ꯑꯃ ꯂꯩꯕꯗꯣ ꯌꯥꯝ ꯊꯨꯅ ꯍꯧꯗꯣꯔꯛꯎ꯫ ꯉꯁꯤꯗꯤ ꯑꯩ ꯃꯥꯒ ꯆꯞ ꯆꯥꯕꯤ ꯋꯥ ꯉꯥꯡꯅꯒꯦ꯫ ꯃꯍꯧꯁꯥꯅ ꯇꯧꯔꯛꯂꯕ ꯃꯇꯧ ꯑꯣꯏꯔꯕꯁꯨ ꯁꯥꯎꯅꯕ ꯍꯥꯏꯕꯁꯤꯇꯕꯨ ꯅꯨꯡꯉꯥꯏꯕ ꯊꯕꯛꯇꯤ ꯅꯠꯇꯕꯅ ꯊꯦꯝꯕꯨꯡ ꯃꯊꯥ ꯍꯥꯏꯐꯦꯠ ꯁꯥꯅ ꯌꯥꯏꯁ꯭ꯀꯨꯜꯗ ꯌꯦꯡꯂꯒ ꯂꯩ꯫ ꯃꯥꯅ ꯑꯁꯨꯝ ꯇꯨꯃꯤꯟꯅ ꯂꯩꯕꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯃꯉꯣꯟ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯆꯠꯇ꯭ꯔꯤꯕꯔꯅꯦ ꯃꯍꯥꯆꯟꯗꯥ ꯅꯪꯕꯣ? ꯌꯥꯝ ꯊꯨꯅ ꯀꯧꯔꯨꯁꯨ ꯍꯥꯏꯔꯦꯗꯅ꯫ ꯃꯇꯧꯗꯨꯗ ꯊꯦꯝꯕꯨꯡ ꯄꯥꯈꯠꯅ ꯈꯨꯝꯂꯛꯏ꯫ ꯌꯥꯝꯃꯨ ꯍꯧꯒꯠꯂꯛꯇ꯭ꯔꯤꯌꯦ ꯄꯥꯕꯣ, ꯑꯩ ꯍꯧꯗꯣꯛꯎꯔꯕꯅꯤ꯫ ꯊꯣꯡ ꯊꯤꯟꯕ ꯇꯥꯗꯕꯗꯨꯗ ꯊꯣꯔꯛꯄ꯫ ꯉꯔꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄꯅꯤꯅ ꯌꯥꯍꯧ ꯊꯦꯡꯉꯅꯤ꯫ ꯃꯩ ꯍꯧꯔꯤꯕ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯃꯥꯒꯤ ꯋꯥꯗꯨ ꯆꯪꯕ ꯅꯠꯇꯦ꯫ ꯇꯞꯊꯕꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯁꯥꯎꯔꯛꯇꯨꯅ ꯂꯥꯎꯔꯛꯏ꯫ ꯃꯍꯥꯆꯟꯗꯥꯟꯁꯤꯡꯁꯤꯗꯤ ꯃꯈꯣꯏ ꯑꯃꯠꯇꯅꯤ, ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯃꯤꯠꯁꯤꯅ ꯀꯔꯣꯡ ꯆꯠ ꯌꯧꯔꯁꯤꯐꯥꯎ ꯀꯔꯤꯒꯤ ꯇꯨꯝꯕꯅꯣ? ꯅꯪ ꯍꯧꯗꯣꯛ ꯌꯥꯗ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯐꯔꯦ, ꯑꯩ ꯍꯧꯗꯣꯛꯂꯨꯕ ꯇꯥꯕꯅꯤ꯫ ꯌꯥꯏꯁ꯭ꯀꯨꯜ ꯁꯥꯎꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯃꯜ ꯇꯥꯡꯕ ꯃꯁꯥꯅ ꯁꯤꯠ ꯅꯥꯟꯕ ꯆꯩꯁꯨꯗꯨ ꯆꯦꯠꯅ ꯄꯥꯏꯔꯒ ꯁ꯭ꯇꯤꯌꯔꯗꯨꯗ ꯀꯥꯒꯦ ꯇꯧꯏ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯆꯥꯅꯨꯄꯥ ꯁꯛꯍꯦꯟꯕꯗꯣ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯊꯧꯋꯥꯁꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯌꯥꯏꯁ꯭ꯀꯨꯜ ꯃꯈꯣꯡ ꯆꯞ ꯂꯦꯞ ꯌꯦꯡꯂꯒ ꯂꯩ꯫ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯨꯝꯊꯔꯛꯂꯤꯕꯗꯣ ꯃꯥꯒꯤ ꯃꯄꯥ ꯍꯦꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯄꯥꯗꯨꯗ ꯃꯤꯠꯆꯤꯅꯐꯥꯎ ꯌꯦꯡꯂꯝꯗ ꯆꯠꯈꯤꯕꯗꯨꯗ ꯌꯥꯏꯁ꯭ꯀꯨꯜ ꯁꯥꯎꯅꯤꯡꯅ ꯃꯩꯔꯥꯕꯕꯨ ꯀꯧꯔꯛꯏ꯫ ꯍꯩ, ꯅꯪ ꯉꯥꯏꯈꯣ! ꯀꯧꯔꯛꯀꯗ꯭ꯔꯥ ꯈꯟꯅ ꯌꯥꯝ ꯇꯟꯅ ꯈꯣꯡ ꯊꯥꯡꯕꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯀꯧꯔꯛꯄꯗꯨꯗ ꯃꯩꯔꯥꯕ ꯌꯥꯝ ꯇꯟꯅ ꯂꯩꯊꯣꯔꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯀꯔꯤꯅꯣ? ꯌꯥꯏꯁ꯭ꯀꯨꯜ ꯑꯁꯥꯎꯕ ꯍꯟꯗꯦ꯫ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯆꯩꯗꯨꯁꯨ ꯍꯥꯏꯐꯦꯠ ꯊꯥꯡꯒꯠꯂꯒ ꯍꯧꯔꯛꯏ꯫ ꯅꯪ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀꯔꯥꯏ ꯆꯠꯂꯨꯏ? ꯅꯪꯒꯤ ꯁꯥꯟꯅ ꯌꯨꯅꯤꯐꯣꯔꯝꯗꯨꯗ ꯑꯩꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯣ ꯄꯨꯗꯨꯅ ꯆꯠꯄꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ? ꯆꯩꯗꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯄꯥꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯣ ꯄꯨꯡꯇꯣꯛ ꯇꯣꯛꯂꯒ
ꯃꯥꯅ ꯊꯣꯛꯄ ꯑꯃ ꯈꯨꯝꯂꯛꯄꯗꯨꯗ ꯌꯥꯁꯀꯨꯜꯗꯣ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯂꯤ ꯊꯥꯡꯒꯠꯂꯝꯕ ꯆꯩꯁꯨꯗꯣ ꯊꯥꯡꯊꯈꯤꯗꯨꯅ ꯋꯥꯗꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯁꯥꯅ ꯅꯁꯥ ꯃꯥꯡꯍꯟꯖꯕ ꯄꯦꯜꯂꯛꯇꯗꯅ ꯅꯪ ꯂꯩꯀꯥꯏ ꯀꯣꯏꯕ ꯍꯧꯔꯦꯅꯦ ꯅꯪꯒ ꯅꯛꯅꯕ ꯃꯤꯗ ꯅꯠꯇꯕ ꯃꯤꯇꯣꯞꯐꯥꯎ ꯄꯨꯁꯤꯜꯂꯒ ꯅꯣꯔꯣꯛ ꯇꯥꯕ ꯌꯥꯎꯍꯜꯂꯦꯗꯅ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯄꯨꯛꯄꯦꯟ ꯄꯦꯜꯂꯦ ꯏꯆꯥ ꯄꯣꯛꯆꯕꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯃꯩꯔꯥꯕ ꯂꯦꯞꯇꯤ ꯍꯥꯏꯕꯕꯨ ꯃꯄꯥꯒꯤ ꯋꯥꯗꯣ ꯇꯥꯅꯤꯡꯗꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯧꯗꯨꯗꯅꯤ ꯃꯄꯥ ꯏꯕꯨꯡꯉꯣꯒꯤ ꯑꯁꯥꯎꯕꯁꯨ ꯃꯁꯥꯒꯤ ꯊꯕꯛꯀꯤꯅꯤ ꯍꯥꯏꯗꯅ ꯇꯣꯉꯥꯟꯅ ꯅꯦꯛꯂꯒ ꯊꯝꯃꯤꯕ ꯗ꯭ꯔꯥꯏꯚꯔꯗꯨꯕꯨ ꯁꯥꯟꯅ ꯌꯨꯅꯩꯐꯝꯗꯨꯗ ꯄꯨꯔꯒ ꯀꯔꯝꯕ ꯃꯤꯅ ꯁꯥꯎꯅꯤꯡꯂꯣꯏꯗꯒꯦ ꯃꯈꯣꯏꯕꯨ ꯎꯁꯤꯠꯇꯦ ꯈꯜꯂꯗꯨꯅ ꯉꯁꯤꯗꯒꯤ ꯊꯕꯛ ꯂꯥꯛꯑꯔꯣꯏꯅ ꯐꯣꯟ ꯃꯊꯪ ꯇꯧꯔꯛꯑꯦꯗꯅ ꯑꯗꯨꯛ ꯃꯊꯣꯡ ꯍꯨꯛꯇꯕ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯜꯂꯤ ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯇꯧꯔꯒ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯔꯥꯕꯁꯨ ꯌꯥꯁꯀꯨꯜꯗ ꯄꯨꯔꯥ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯆꯤꯟ ꯈꯨꯝꯕ ꯍꯧꯔꯛꯏ ꯍꯥꯏꯔꯨꯔꯒ ꯑꯁꯤꯒꯤ ꯋꯥꯍꯩꯁꯦ ꯍꯦꯛꯇ ꯍꯥꯏꯔꯛꯀꯅꯤ ꯄꯣꯛꯄꯤꯔꯝꯕꯅꯤꯅ ꯈꯔꯁꯨ ꯍꯣꯠꯅꯕ ꯇꯥꯔꯦꯗꯅ ꯑꯄꯥꯝꯕ ꯄꯤꯕ ꯉꯝꯃꯣꯏꯗꯣꯏ ꯑꯣꯏꯔꯗꯤ ꯀꯩꯗꯧ ꯄꯣꯛꯄꯤꯔꯝꯃꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯄꯥꯕꯨꯡꯕꯨ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯀꯔꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯈꯣꯟ ꯁꯤꯖꯤꯟꯅꯕ ꯌꯥꯎꯈ꯭ꯔꯒꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯕꯒꯤ ꯑꯆꯨꯝ ꯑꯔꯥꯟ ꯑꯐ ꯐꯠꯇ ꯁꯨꯛꯇꯤ ꯊꯤꯗꯨꯅ ꯑꯩꯉꯣꯟꯗ ꯇꯥꯏꯅꯕ ꯈꯛꯇꯅꯤ ꯑꯗꯨꯅꯗꯤ ꯑꯗꯨꯝ ꯅꯣꯏ ꯊꯣꯛꯄ ꯅꯋꯥ ꯑꯝꯇ ꯂꯧꯗꯦ ꯃꯩꯔꯥꯕꯅ ꯇꯊꯤ ꯈꯨꯝꯂꯛꯄꯗꯣ ꯌꯥꯁꯀꯨꯜ ꯅꯦꯝꯊꯗꯦ ꯑꯍꯣꯏꯅ ꯑꯗꯨꯝ ꯍꯦꯟꯅ ꯁꯥꯎꯗꯨꯅ ꯆꯩꯁꯤꯜꯂꯛꯏ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯒꯗꯤ ꯈꯟꯗꯅ ꯅꯪꯅ ꯃꯨꯛꯂꯤꯁꯤ ꯀꯔꯤꯒꯤꯅꯣ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯁꯛ ꯈꯪꯗꯕ ꯅꯪꯅ ꯗ꯭ꯔꯥꯏꯚꯔ ꯈꯔ ꯏꯔꯥꯏ ꯂꯥꯏꯅ ꯊꯕꯛ ꯍꯦꯛꯇ ꯇꯣꯛꯍꯟꯕ ꯅꯪ ꯑꯃ ꯐꯔꯣꯏꯗꯕ ꯃꯆꯥꯅꯤ ꯌꯣꯛꯄ ꯊꯥꯛꯄꯗ ꯀꯥꯟꯅꯗꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯅꯪꯅꯤ ꯃꯄꯥ ꯃꯃꯥ ꯁꯥꯒꯩꯒꯤ ꯖꯥꯠ ꯆꯦꯟꯊꯅꯕ ꯄꯣꯛꯄ ꯃꯆꯥꯁꯤꯗꯤ ꯋꯥꯍꯩꯗꯨꯗꯅꯤ ꯃꯍꯥꯛ ꯑꯁꯥꯎꯕꯤꯁꯨ ꯃꯁꯥꯗꯣ ꯌꯥꯁꯀꯨꯜꯂꯣꯝꯗ ꯄꯨꯔꯥ ꯂꯩꯁꯤꯜꯂꯛꯂꯒ ꯈꯣꯟꯖꯦꯜ ꯏꯀꯟ ꯀꯟꯗꯅ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯑꯣ ꯄꯥꯕꯨꯡꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯤ ꯊꯕꯛ ꯂꯥꯛꯂꯔꯣꯏꯒꯦ ꯍꯥꯏꯔꯛꯄꯒꯤ ꯈꯣꯟꯅꯤꯅꯦ ꯄꯥꯕꯨꯡꯅ ꯑꯩꯉꯣꯟꯗ ꯊꯥꯔꯤꯁꯦ ꯁꯥꯒꯩ ꯖꯥꯠ ꯆꯦꯟꯊꯅꯕ ꯍꯥꯏꯔꯤꯗꯣ ꯉꯁꯤ ꯐꯥꯎꯗ ꯁꯥꯒꯩꯁꯤꯒꯤ ꯏꯖꯠ ꯁꯣꯛꯅꯕ ꯑꯩꯅ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯉꯥꯡꯅꯤꯡꯉꯦꯅ ꯄꯉꯥꯡ ꯉꯥꯡꯀꯅꯨ ꯑꯗꯨꯃꯥꯏꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯋꯥꯉꯥꯡꯗꯣ ꯉꯥꯡꯉꯒ ꯑꯩ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯂꯩꯕꯤꯗꯧ ꯅꯠꯇꯦ ꯁꯨꯛꯂꯩ ꯂꯩꯔꯣꯏ ꯁꯨꯠ ꯍꯟꯖꯤꯜꯂꯛꯑꯣꯏ ꯌꯥꯁꯀꯨꯜ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯂꯒ ꯈꯣꯡꯀꯥꯞ ꯈꯔ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯤ ꯁꯥ ꯉꯥ ꯎꯆꯦꯛ ꯋꯥꯌꯥ ꯐꯥꯎꯕ ꯃꯀꯣꯟ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯕ ꯖꯤꯕꯗꯣ ꯁꯥꯔꯒ ꯃꯤꯌꯥꯝ ꯃꯥꯡꯗ ꯑꯩꯕꯨ ꯌꯣꯜꯂꯨꯗꯧꯔꯤꯕꯅꯤꯅꯦ ꯅꯍꯥꯛ ꯊꯛꯁꯤꯗ ꯑꯩꯁꯦ ꯁꯤꯐꯝ ꯅꯥꯐꯝ ꯈꯪꯗꯅ ꯁꯤꯔꯗꯧꯅꯤ ꯃꯤꯑꯣꯏꯕꯒꯤ ꯅꯤꯇꯤ ꯅꯤꯌꯝ ꯍꯥꯏꯕꯗꯣ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯅꯞꯇ꯭ꯔꯕ ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕꯅꯤꯅꯦ ꯃꯔꯩꯗꯨ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯃꯈꯣꯏ ꯃꯄꯥ ꯃꯆꯥꯒꯤ ꯍꯧꯅꯕꯤꯗꯨ ꯍꯧꯈ꯭ꯔꯕꯅꯤ ꯂꯤꯅꯥꯅ ꯍꯦꯛ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯂꯤꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯊꯦꯝꯅꯨꯡꯗꯤ ꯁꯞꯇ꯭ꯔꯁꯤꯡꯗꯨ ꯈꯪꯕꯅ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯇꯨꯃꯤꯟ ꯌꯦꯡꯂꯒ ꯂꯩꯔꯤ ꯃꯄꯥꯅ ꯌꯧ ꯇꯧꯔꯤꯕꯗꯨ ꯑꯃꯨꯛꯇꯪ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯩꯔꯥꯕ ꯊꯨꯅ ꯊꯣꯛꯈ꯭ꯔꯦ ꯃꯆꯥꯅ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯌꯥꯁꯀꯨꯜ ꯐꯨꯟꯒꯠꯂꯝꯕ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯍꯣꯟꯊꯔꯒ ꯁꯦꯝꯗꯨꯅ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯐꯝꯊꯩ ꯀꯥ ꯍꯦꯟꯅ ꯁꯥꯎꯒꯠꯈꯤꯕꯒꯤ ꯃꯀꯣꯛꯇꯨ ꯉꯥꯎꯔꯗꯨꯅ ꯊꯦꯝꯕꯣꯡꯕꯨ ꯀꯧꯔꯛꯏ ꯍꯥꯏ ꯊꯦꯝꯕꯣꯡ ꯆꯠꯂꯣ ꯏꯁꯤꯡ ꯑꯌꯤꯡꯕ ꯒ꯭ꯂꯥꯁ ꯑꯝꯇ ꯄꯨꯔꯛꯑꯣ ꯑꯩ ꯀꯣꯛꯁꯦ ꯍꯥꯏꯒꯠꯄ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯄꯥꯕꯨꯡ ꯊꯦꯝꯕꯣꯡꯁꯨ ꯍꯥꯊꯨ ꯏꯁꯤꯡ ꯂꯧꯔꯨꯗꯨꯅ ꯌꯥꯁꯀꯨꯜꯕꯨ ꯄꯤꯊꯛꯂꯤ ꯏꯁꯤꯡ ꯑꯌꯤꯡꯕꯅ ꯈꯅꯥꯎꯗ ꯇꯥꯕꯗ ꯉꯥꯎꯔꯕ ꯀꯣꯛꯇꯣ ꯈꯔ ꯐꯔꯛꯂꯕꯣꯏ ꯅꯤꯡꯂꯤ ꯒ꯭ꯂꯥꯁꯇꯨ ꯇꯦꯕꯜꯗ ꯊꯝꯈ꯭ꯔꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ ꯀꯔꯝ ꯇꯧꯅꯤ ꯑꯩꯒꯤ ꯏꯆꯥꯁꯤꯕꯣ ꯁꯣꯝꯗꯅ ꯀꯣꯐꯤ ꯗꯦꯗ ꯆꯪꯂꯒ ꯂꯤꯌꯣꯒ ꯑꯅꯤꯗꯣ ꯀꯣꯐꯤ ꯊꯛꯂꯤ ꯌꯨꯝꯗꯒꯤ ꯈꯔ ꯁꯥꯎꯅꯔꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗ꯭ꯔꯕꯁꯨ ꯂꯤꯌꯣꯅ ꯈꯪꯂꯕꯅꯤ ꯇꯦꯟꯃꯜꯂꯛꯄꯅ ꯀꯔꯤꯁꯨ ꯈꯟꯗꯕꯒꯨꯝ ꯏꯆꯝ ꯆꯝꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯥꯁꯨ ꯋꯥꯔꯤ ꯍꯧꯔꯛꯏ ꯄꯥꯕꯨꯡꯅ ꯀꯔꯤ ꯍꯥꯏꯅꯣ ꯃꯩꯔꯥꯕ ꯈꯨꯝꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣꯁꯨ ꯁꯨꯛꯂꯒ ꯃꯈꯥ ꯇꯥꯔꯛꯏ ꯅꯪ ꯑꯐꯕ ꯃꯤꯗꯤ ꯅꯠꯇꯦ ꯅꯄꯥꯗꯣ ꯅꯪꯅ ꯐꯗꯤ ꯐꯔꯥ ꯁꯥꯈꯩ ꯍꯦꯛꯇ ꯂꯥꯛꯅꯩ ꯉꯔꯥꯡꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕ ꯌꯥꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯁꯥꯎꯅꯤ ꯍꯥꯏꯗꯅ ꯌꯨꯝꯗ ꯊꯅꯝꯕꯅꯤ ꯌꯥꯗꯦꯅꯦ ꯅꯣꯡꯉꯥꯟꯕꯒ ꯍꯦꯛꯇ ꯄꯩꯔ ꯂꯥꯛꯑꯦꯕ ꯃꯩꯔꯥꯕ ꯀꯣꯐꯤꯗꯨ ꯄꯥꯏꯔꯒ ꯂꯤꯌꯣꯗ ꯄꯩꯔꯞ ꯌꯦꯡꯉꯤ ꯃꯤꯠꯌꯦꯡꯗꯨ ꯀꯨꯏꯅ ꯆꯠꯍꯟꯈꯤꯗ꯭ꯔꯦ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯈꯤꯗꯨꯅ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯌꯦꯡꯂꯒ ꯂꯩ ꯍꯥꯏꯅ ꯂꯤꯌꯣꯗꯣ ꯃꯈꯥ ꯇꯥꯔꯛꯂꯤ ꯋꯥꯔꯤꯗꯣ ꯑꯃꯗꯒꯤ ꯑꯃꯗ ꯄꯥꯕꯨꯡ ꯅꯕꯥꯅꯤꯒꯤ ꯐꯥꯏꯠꯁꯤꯕꯨꯗꯤ ꯐꯔꯦꯅꯦ ꯁꯤꯕꯨꯗꯤ ꯗꯦꯂꯤ ꯔꯣꯇꯤꯟꯗ ꯌꯥꯎꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨ ꯉꯥꯏꯈꯣ ꯅꯪꯅꯒ ꯃꯤ ꯐꯨꯅꯩ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯑꯗꯨꯁꯨ ꯅꯨꯄꯤꯒꯤ ꯍꯥꯛꯇꯛꯇ ꯍꯟꯗꯛꯇꯤ ꯃꯩꯔꯥꯕꯁꯨ ꯂꯤꯌꯣꯗꯣ ꯑꯣꯟꯁꯤꯜꯂꯛꯂꯒ ꯁꯥꯎꯅꯤꯡꯅ ꯈꯨꯝꯃꯛꯏ ꯋꯥꯁꯨ ꯌꯥꯝ ꯉꯥꯡꯉꯤꯁꯦ ꯅꯊꯧꯒ ꯂꯩꯇ꯭ꯔꯕꯣ ꯅꯪ ꯂꯩꯇ꯭ꯔꯦ ꯈꯜꯂꯁꯨ ꯀꯥꯏꯗꯦ
ꯑꯩꯒꯤ ꯄꯥꯎꯈꯨꯝ ꯄꯤꯌꯨ ꯂꯤꯟꯗꯥꯒꯤꯗꯃꯛ ꯍꯩ ꯑꯃꯐꯥꯎ ꯍꯥꯠꯇꯕ ꯅꯪꯅ ꯑꯉꯥꯡꯗꯨꯒꯤ ꯃꯔꯝꯗ ꯃꯤ ꯈꯠꯅꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣꯕ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯣ ꯃꯁꯥꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯖꯗꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒ ꯃꯁꯥꯅ ꯑꯃꯨꯛ ꯑꯣꯟꯈꯠꯇꯨꯅ ꯃꯁꯥꯗ ꯍꯪꯖꯕ ꯌꯥꯕ ꯋꯥꯍꯪꯅꯤ ꯈꯨꯝꯐꯝ ꯈꯪꯗ ꯂꯤꯌꯣꯗ ꯄꯩꯔꯞ ꯌꯦꯡꯂꯝꯂꯒ ꯀꯣꯐꯤꯗꯣ ꯃꯆꯤꯟꯗ ꯊꯝꯂꯒ ꯍꯥꯟꯅꯒꯨꯝ ꯃꯃꯥꯏꯗꯣ ꯂꯩꯊꯣꯛꯈ꯭ꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯂꯤꯌꯣ ꯅꯣꯛꯅꯤꯡꯂꯛꯏ ꯑꯗꯨꯕꯨ ꯅꯣꯛꯄ ꯌꯥꯗꯦ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯃꯥ ꯂꯣꯏꯅ ꯈꯪꯂꯒ ꯂꯥꯛꯂꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯟꯁ ꯐꯖꯕ ꯑꯃ ꯐꯪꯂꯕꯅꯤ ꯈꯟꯗꯨꯅ ꯃꯔꯩ ꯍꯧꯔꯛꯂꯤ ꯑꯇꯩ ꯂꯣꯏ ꯊꯝꯈ꯭ꯔꯣꯅꯦ ꯃꯥꯏ ꯂꯤꯟꯗ ꯍꯥꯏꯗꯨꯕꯨ ꯉꯥꯎꯕ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯤꯒꯤ ꯃꯃꯥꯡꯗꯨꯗ ꯅꯪꯕꯨ ꯇꯊꯤ ꯇꯊꯤ ꯉꯥꯡꯉꯝꯃ ꯆꯠꯈ꯭ꯔꯤꯗꯣ ꯅꯪꯒꯤ ꯏꯖꯠꯁꯨ ꯀꯩꯝꯇ ꯌꯦꯡꯗꯕ ꯅꯨꯄꯥꯅ ꯌꯥꯝ ꯅꯨꯡꯁꯤꯔꯗꯤ ꯅꯨꯄꯤ ꯃꯉꯛ ꯍꯥꯏꯒꯠꯂꯦ ꯍꯥꯏꯗꯣ ꯅꯍꯥꯎ ꯆꯥꯎꯋꯦꯁꯦ ꯆꯨꯝꯖꯥꯅꯤꯀꯣ ꯑꯩꯁꯨ ꯅꯪꯒꯤ ꯍꯟꯗꯛꯁꯤꯗ ꯈꯪꯍꯧꯔꯒꯦ ꯍꯟꯗꯛꯃꯨꯛꯇꯤ ꯃꯩꯔꯥꯕꯗꯣ ꯃꯃꯥꯏ ꯅꯣꯟꯊꯈ꯭ꯔꯦ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯕꯒꯤ ꯃꯃꯤꯁꯨ ꯇꯥꯔꯤ ꯉꯔꯥꯡ ꯂꯤꯟꯗꯥꯒꯤ ꯃꯇꯧꯗꯨꯗ ꯃꯥ ꯈꯧꯇꯛ ꯆꯥꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅꯤꯅ ꯊꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯁꯥꯎꯔꯨꯕ ꯉꯝꯗꯕꯅ ꯇꯨꯃꯤꯟ ꯂꯩꯕꯅꯤ ꯃꯥꯅ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯕꯗ ꯂꯤꯌꯣꯅ ꯍꯦꯟꯖꯤꯜꯂꯛꯏ ꯅꯨꯄꯤꯅꯒ ꯑꯗꯨꯛ ꯌꯥꯝ ꯁꯛ ꯀꯥꯛꯁꯤꯜꯂꯛꯑꯗꯤꯅꯦ ꯑꯩꯗꯤ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯊꯠꯀꯅꯤꯍꯦ ꯔꯦꯠꯀꯁꯦ ꯀꯣꯏꯄꯨ ꯄꯨꯔꯒ ꯃꯃꯥꯡꯗ ꯂꯩꯅꯔꯒ ꯃꯥꯅ ꯑꯃꯨꯛ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯛꯄꯗꯣ ꯍꯥꯏꯅꯕ ꯂꯩꯕꯅꯤ ꯃꯤꯁꯦ ꯂꯥꯞꯊꯣꯛꯈ꯭ꯔꯀꯥꯟꯗ ꯅꯨꯡꯁꯤꯌꯦꯅ ꯏꯁꯩꯗ ꯐꯥꯎ ꯌꯥꯎꯔꯤꯗꯨꯅꯤ ꯏꯅꯥꯛꯇ ꯂꯩꯔꯤꯉꯩ ꯈꯪꯈꯤꯗꯦ ꯅꯪꯁꯦ ꯀꯌꯥ ꯅꯨꯡꯁꯤꯕ ꯀꯥꯏꯅ ꯃꯩꯔꯥꯕ ꯃꯃꯥꯏꯗꯣ ꯅꯣꯟꯈꯠꯂꯛꯂꯒ ꯇꯞꯂꯝꯅ ꯍꯥꯏꯔꯛꯏ ꯑꯁꯦꯡꯕ ꯅꯨꯡꯁꯤꯔꯛꯀꯗ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯋꯥꯍꯩꯗꯨꯗ ꯂꯤꯌꯣꯗꯣ ꯅꯣꯛꯅꯤꯡꯂꯛꯏ ꯆꯤꯝꯕꯥꯜꯗꯗꯤ ꯅꯣꯛꯂꯛꯇꯦ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯈꯜꯂꯤ ꯊꯕꯛꯇ ꯍꯩꯁꯤꯡꯅꯁꯨ ꯅꯨꯡꯁꯤ ꯊꯤꯀꯥꯁꯤꯗꯗꯤ ꯂꯣꯡꯅ ꯀꯦꯜꯂꯦ ꯁꯤꯗꯤ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯕꯗꯨꯗ ꯃꯩꯔꯥꯕꯁꯨ ꯍꯦꯟꯖꯤꯜꯂꯛꯏ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯅꯣꯕ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯇꯣꯏꯁꯦ ꯃꯥꯅꯕꯨ ꯅꯨꯡꯁꯤꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯩ ꯃꯤ ꯍꯥꯠꯂꯣ ꯍꯥꯏꯔꯁꯨ ꯍꯥꯠꯀꯦ ꯃꯥꯒꯤꯗꯃꯛ ꯑꯩꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯩꯝꯇ ꯂꯩꯇꯦ ꯍꯟꯗꯛꯃꯨꯛꯇꯤ ꯂꯤꯌꯣꯗꯣ ꯅꯣꯛꯂꯛꯏ ꯈꯨꯕꯥꯛꯀ ꯈꯨꯔꯒ ꯑꯍꯥꯌꯣ ꯅꯨꯄꯥ ꯊꯣꯛꯏ ꯇꯣꯂꯝꯃꯣ ꯁꯦꯁꯦ ꯅꯌꯥꯝꯕ ꯋꯥꯏꯒꯦ ꯃꯤ ꯍꯥꯠꯀꯗꯕ ꯅꯠꯇꯦꯀꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯍꯟꯒꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯍꯟꯒꯦ ꯍꯥꯏꯔꯗꯤꯅꯦ ꯅꯪ ꯃꯥꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃ ꯀꯣꯏꯊꯠꯀꯗꯕ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗ ꯅꯪꯅ ꯌꯥꯝ ꯂꯨꯅ ꯇꯧꯕꯗꯣ ꯃꯉꯣꯟꯗ ꯎꯍꯜꯂꯦꯗꯅ ꯑꯗꯨꯗꯩ ꯃꯥ ꯃꯁꯥꯅ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯑꯗꯧ ꯃꯩꯔꯥꯕ ꯋꯥꯈꯜ ꯌꯥꯝ ꯈꯜꯂꯤ ꯉꯔꯥꯡ ꯂꯤꯟꯗꯥꯅ ꯁꯥꯎꯔꯝꯕꯗꯣ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯑꯁꯥꯎꯕꯗꯣ ꯄꯥꯛ ꯍꯦꯛ ꯐꯒꯗꯕ ꯑꯁꯥꯎꯕ ꯅꯠꯇꯦ ꯈꯪꯉꯤ ꯃꯩꯔꯥꯕꯅ ꯆꯍꯤ ꯑꯃ ꯊꯦꯝꯂꯕꯁꯨ ꯑꯗꯨꯝ ꯄꯟꯗꯨꯅ ꯂꯩꯈꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯉꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯂꯒ ꯇꯞꯂꯞꯅ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤꯁꯤꯅ ꯀꯅꯥ ꯑꯣꯏꯗꯣꯏꯅꯣ ꯋꯥꯍꯩꯗꯨꯗ ꯂꯤꯌꯣꯁꯨ ꯅꯣꯛꯊꯣꯔꯛꯏ ꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯂꯨꯔꯦ ꯃꯇꯧꯗꯣ ꯁꯦꯔꯤꯌꯁ ꯑꯣꯏꯔꯤꯉꯩꯗ ꯅꯣꯛꯁꯤꯜꯂꯛꯏ ꯍꯥꯏꯗꯨꯅ ꯃꯩꯔꯥꯕ ꯄꯤꯁꯨꯝꯗꯣ ꯁꯨꯛꯂꯒ ꯂꯤꯌꯣꯗ ꯌꯦꯡꯂꯛꯏ ꯂꯤꯌꯣꯁꯨ ꯅꯣꯛꯄꯗꯣ ꯈꯔ ꯇꯞꯊꯔꯒ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯂꯩꯗ ꯊꯕꯛ ꯀꯟꯕꯤ ꯒ꯭ꯌꯥꯟꯁꯨ ꯇꯥꯕꯤ ꯃꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯑꯥꯔꯊ ꯂꯧꯁꯤꯜꯂꯨꯗꯦ ꯃꯩꯔꯥꯕ ꯋꯥꯈꯜ ꯑꯃꯗ ꯍꯪꯂꯛꯏ ꯐꯦꯌꯔ ꯔꯤꯂꯦꯁꯟꯁꯤꯞꯁꯦ ꯊꯝꯁꯤꯅ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯌꯥꯔꯛꯇ꯭ꯔꯗꯤ ꯂꯤꯌꯣ ꯅꯣꯛꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯣꯛꯂꯨꯔꯕꯗꯤ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯈꯪꯂꯗꯨꯅ ꯈꯪꯖꯤꯜꯂꯤ ꯃꯥꯁꯨ ꯌꯥꯝ ꯁꯦꯔꯤꯌꯁ ꯇꯥꯅ ꯋꯥꯍꯩ ꯃꯇꯦꯛ ꯑꯃꯈꯛ ꯍꯥꯏꯔꯛꯏ ꯄꯩꯁꯥ ꯄꯤꯗꯣꯏꯅꯤ ꯃꯩꯔꯥꯕ ꯄꯤꯁꯨꯝꯒꯗꯣ ꯏꯟꯈꯠꯂꯒ ꯂꯤꯌꯣꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯀꯅꯥ ꯌꯥꯅꯤꯡꯗꯣꯏꯕ ꯂꯤꯌꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯤ ꯂꯩꯀꯣ ꯃꯤ ꯂꯩ ꯃꯩꯔꯥꯕ ꯃꯁꯥꯗꯣ ꯈꯔ ꯅꯣꯟꯊꯔꯞ ꯂꯤꯌꯣꯗ ꯌꯦꯡꯂꯒ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ ꯀꯅꯥꯅꯣ ꯃꯤꯁꯦ ꯂꯤꯌꯣ ꯃꯩꯔꯥꯕꯗ ꯌꯦꯡꯂꯛꯏ ꯋꯥꯗꯤ ꯉꯥꯡꯗꯦ